bang thampak ta china chong na sanari ngasi tai bang phampak ta china chong na sanari ngasi malim phampak ta awano ngai tinari ngasi malim phampak ta awano ngai tinari ngasi tai bang phampak ta china Manipuri theatre ge yawol da chap chaba contemporary experimental Manipuri theatre ge style da mitmang da chongthulakhi haina longnari basi lisigum jamapun khubudra gi hawrapa matam asiwai asine masigi mamang da jishi tongbra amasu Maharaj Kumari Binodini Devi na chingmana lila gi lolsem da character masem da anuba innovative method experimental treatment khara chathaba hawkhrabasu chap chaba experimental play amani haina saktakpadi khara mapung phawata bhaibadu oikhi maram maduna lising ama chamapun humpudara hawrakpa asiwai asi aikhugi theater maker sing asina makhuigi lila masemda chap chaba fully experimental attitude ama nakhai sengna loinaragli dialogue masemda character masemda conventional dramatic structure thadoktuna hena luthaba mityeng amada yamna intellectual symbolic amasung emotional response amada fazana khut thaba haurakle matang asiwaisida India gi mayai lamda Delhi da lisingama chamapan humputarukta International East West Theatre Seminar fauba pangthokre seminar aduna malemgi anoba theatre gi khongchat ningthina India da khangba ngamnaba achauba pambai ama oikhi seminar adu New Delhi da lisingama chamapan humputarukki October 13 dagi kuntra fauba numit 8 ni chupna pangthokhibani maduda laibak humbudra nipan saruk yanaba invite tawbada laibak kuntrana yaubada yabirakhi loinana maduda saruk yakiba World Theatre gi yamna mangzil thakiba lam khara panba yabadi West Germany, Iran, East Germany, Hungary, Japan, USSR, America, United Kingdom, Poland, Singapore, Yugoslavia, Australia, Czechoslovakia, Pakistan, Argentina, asina chingba sing asini. Loinana seminar asida Manipur dagi mihutsu saruk yaba fangki. Hairiba seminar asina India da new theatre gi iho ama sagatpada akanba inot ama piba ngamki. Masigi matung ikan kanadana Manipur dasu Theatre Center Manipur na sinduna ahanba All Manipur Theatre Conference lisingam chamapan humpunipan gi December thada pangthoke. Masida mapangi export mayam amagi paper sing Manipur gi miyanda phangba ngamki. Paper lanthokliba singi manungda Architect of Modern Indian Theatre haiga khangnaba matam amagi National School of Drama New Delhi gi ani suba director Ibrahim Alkaji gi mamal yamlaba paper Fundamental Problem in Total Theatre haiba sisu yauki. Loinana Manipur gi amadi mapal gi akhang ahi khara panba yabadi Dr. Suresh Awasthi, Dr. V. Rangavan, Dr. Kapila Vasyayam, Elangam Nilakanta Singh, Shavita Mehta, Nayana Javeri, N.K., M. Bira, Hizam Romoni, Sukuma Bakshi, asina chingba asini. Masigi Manipuri Theatre Conference lisingama chamapan humpunipan asina asuk akanba Manipuri Experimental Theatre sagatnaba ayauba inot ama piba haukre. Matam ikui kuidana Shri Birengi absurd drama lisingama chamapan humpudrada khongchat iraktuna Aribam Shyam Sharmana direction tauduna Manipur gi experimental play absurd drama gi ahanba khongchat haukre. Matam aswaisi aikhuigi miwe kanglup asida khara top na miwe kanglup ta hinglae. Haistam Kalailal su makhoina matamduki puwari gi chantharakliba ithak irei adu yamna kupna nainaba khangbag loinana tungidamak ekhoi miyoibagi kanglup asigi thabak khara tongnungbagi lakna pharnaba ngamdaba matauda ekhoigi phurup asi section philip amagi khu senjaba horokpa matam amani makhoina phurup asi ising ichauda tauthakhiba koksingumna mangkhigadra haibagi mipaiba tusungba phokhiba matamne Maram asimaktana tongan ba lalong kayamukta masing pangyam yamdaba miyam mangda ahai apa saningdaba kanglup aduna lambi yatuna khongshan narei
creative art ki lambida Kanhailal khwaidagi mapangal kanba mass opinion gi tool ama oiriba theater bu anauba political gi khutlai ama oina sizinanaba tamnanabagi damakta National School of Drama NSD da tamba chatki adubu mafamduda mahakpu ikaiba piraga tanthoklakhi Haistam Kanhailal gi theater nainaba matamda mahaki biographical incidents sing asi kanthoklabade mahaki theater gi kurang pan khaktamak nainaba oina thokane ayamba Kanhailal gi theater nainaba aiba singna mahaki theater gi philosophy aesthetic performance technique mahaki physicalized theater philosophy samna miyebagi hakchangi actor gi haksang asina mapung oina phongdok lon gi oiba maram chat asomda masing yamna nainaba thingne aduna maram oiraga masigi naina miyeng asidade mahaki punsi khongsatta hek hobudagi sago narakhiba personal tragedy humiliations poverty social marginalization political violence mayam asina maram oiraga mahaki anoba theater ge lol ama radical theatrical language ama semlamba asomda su hena sangsinba pamjabane matang sida mahaki personal tragedy amasung poverty gi matang asi tentakna amuktanga khara ningsinglubada mahakna hek poklakpaga tha ahumtang ngairingai apokpi mama nongaki aduga apokpa mapana amuk langthoktuna thambirambada mama boka mapan thawgana yoki wana mahi masing tamlakhi yumban bagi punsida nungshiraba machanupa ahal matam chadana amuk siki masina suloidri mahaki nungshirabi machanupi amamuk ikhang khangaudana asiba haibaduna puduna chatki amuksu mahaki machanupa iton tonbana anauba political movement amagidamakta hakthengnana ihau aduda yaukhibadagi ngamkhai lektana police ki wahang amasung thibagi mipai thabaibagi thaudo warina pik thalibani asumna Kanhailana mahaki sanglaba punsi khongchata mayok narakliba pukninggi chaina chaitheng kaina khainaba setnaba pendabana pik thalaba khongchat asida makhal khara khaitoktuna yengba yabade ahanbada social alienation amasung resistance ani subada humiliation ahum subada personal tragedy mari subada poverty manga subada mathaki mayam asi punsillaga interconnected system amagi top theater gi masak amani asumna chaurakna maram manga khaktang hangatna Kanhailal gi theater da yengba yai Kanhailal gi theater da amasung mahaki lila sing asida yamna luthana nung fauna lengduna puriba akanba ijelasi furup asina lingjel manana chatpa ngamdabadagi furup asina nongmogi khongul musilakpagi phibamda lakpa ningthina sem saraba kaya paring pathap amana loishillakliba khunai saktamda wajaba mipaijaba furup asina asuk tushon mansonana hingadaba nate haina mahaki theater na singnarakpa theater gi masak asi yamna singthaningai ni Haistam Kanhailal Malimgi Paura socially alienated playwright director singi manungda amane haidiba playwright director sing asina mapung oina adugumba akanbana chalaiba khunai adugi kayatlong culture politics dominated value system kaya asiga samjinnaba ngamlaktaba tokhai tarakpa project tarupa maram chat asi chapchana uba phangane mahaki lila kayana wahang mayam ama tawrakane makhoi ki lila kayado akiba yauduna aikhoibu kanana kanabu otliba aikhoigi mina aikhoigi mibu otlabasu makhoine hek sabak phaktuna theater da ulakane mapung oina hariba playwright director sing asina lokhalakpa lila singi hiram sing asi social justice oppression hypocrisy political violence class division cultural crisis human loneliness asina chingba sing asine alienation haiba asimakti modern philosophy da literature da amasung theater art da yamna maru oiba wakhalon amani masigi wahai alienation asigi nungi wahan asi khudingmakta pukningi oirakpa mata samjinnaba ngamdaba khaibungnaba naitom tarakpa adubuni madugi khaibungna miyoi adugi magi khunaiga oiba miga gi marakta oiba yai miyoibaga malemga oiba yai miyoibaga mahausaga oiba yai masigi khaibungnaba samjinnaba ngamdaba asi mi amagi hakchanga amasung pukninga hakchanga oibasu yai
Masibu Oxford English Dictionary na the state of being separated from something haina halli. Aduga wahai asi aikoina historically yenglakpa matamdadi Marxist theory da yamna maru oina wahan hallibana political economy asomdani. Samna capitalism gi makhada sinmi sing asibu miyoiba amagi hingbagi hak amasung minungshi gi wangmada makoibu pot amagum commodities oibagi thakta asum hantarakpa makoigi sinfamga tokai tana setoklakpa asomdani. Aduga haribu wahai asi German gi fauraba theater creator Bertolt Brecht na wahai asi punsinduna season hawi. Maru oina mahaki theater ge yamna yang launa sathaba matam lising mag chamapun kuntaruk takina lising mag chamapun nifumapun gi matam asida mahakna mahaki epic theater amasung alienation gi theory technique ama semgatuna yamna influential play kaya iraktuna sanarakhe. Break na maru oina alienation natraga distancing haiba wahi asi theatrical technique oina sizinabagi maramdi ayengba singna lila ama yengbada sanariba lila wari aduda pukning haksang puklup luptuna isagi oiba reality si pungkaw hek kauthokuna drama aduna humduna pukhiba asi break na sungpam hek pamkhide. Maram aduna mahaki technique asina madu thugaiduna phampak aduda sanariba madugi manungda leiriba khunai lengaklon semilon gi issue mayam ase ayengbana critically wakal khalannaba honarakpani. Asumna alienation haiba wahai asi magi tongan ba mityengdagi yamna maru oiba concept ama oirakhi. Ngasigi modern world gi maru oina theater art ta khwaidagi mapangal kanba theme amamam oinarai. Malemgi faubadagi fauraba philosopher, playwright, theater director, creator kayana miyoibagi punsi khongchetki oina alienation asi sumtha hek thanaba yadaba wakhal machang oina leptana sizinnarakli. Makoi asigumba creative art ki miyoising asibu karigumbada alienation symptom laiba artist hainasu khangnei. Makoina adugumba naitom tana khaibungnarakpa awa ana namthabiba tuhatpiba namduna khongoinabiba humiliation, social rejection, existential crisis mayam asi makoigi akanba mafongdok amamam oinarai. Maramaduna masigi alienation haiba wahai asi chumnagi philosophical concept oina leirambadagi modern stage ta sungtha thanaba yadraba modern strategy dagi theme ama oiraklibani. Kanhailal gi social alienation asigi mathangda mahaki theater da akanba sapu ama pikhibase mahakpu humiliate tawkhibase ikai biba mamai puba ngamdana mangak nonthaduna ikai phirukhuman khiba thokdok sing asisu amane. Mahakna humiliation bu mahaki theater gi psychological foundation oina sizinnarakhi. Kanhailal gi waridi chumna lila chongjaba misak amakhaki achamba wari ama oina hek lawba yarakte. Mahaki di thamoi sopa wari mayam amana yomlaga ngasigi kanhailal ama oirakhibane. Aduguba lolgi pal aduna maram oiraga National School of Drama dagi ikaiba piduna tantholakkiba thamoi sopa ikaiba achouba humiliation aduna theater art ki mabul amagum punsida pokhainabagi maram amasu oikhi. Naha oiriba kanhailal na ngasigi malim sida lonthoktabagum tumin leptuna khangzaki. Achauba mang ama mangduna mafamduda thungjakibani. Punsi amasung khunai laira anang pumba mayoknaduna theater art asi tamdadi tamlage khana yaurakkibani. Adubu nongdamba mana magi pamjaba theater art ki thong adu ilai laina hangbadi oikhide. Humiliation gi nonglei amana tapna humjilaktuna amamba nonggi mapai amana asum nantharakhi. Mibu ushitana ikaiba piba humiliation haibasi khwaidagi tamthiba mahik amani. Mi amabu mahik asina pungtum tumna sadong ama fauba khaktana chathokpa mibu tora tuna manghanba ngami. Adubu humiliation haibasina karigumbada yamna likna miyoi kharadadi akanba ihul maril mathauna ama piba ngamkidabasu natte. Adugumba tangna thokpa miyoi kayagi manungda haisnam kanhailal su amani. Adugumba theater art tamlugani haina achoba mang amagalunena chatkhiba landam asigi naha adugi maming ado angangba mukna kaktatkhi halakhe mai pakpagi muhutta tamthibana mai thiraba kala amagi lanmi amo oina asumna halakpada kananabu mahakpu khuba khuduna thagat wahai piduna okpigadage
mahakna mayumda purakkhibadi ningba kaiba ikai phiruk khumba asi khaktani mahaki thamoi gi thuplaba kachin amada leptana wahang mathang hangba horakhi ai asibu khwaidagi matik chadaba mi amara ai lol asina asum ai khoisibu pisik pixel handuna molecule onduna mangkhigadorabra ai gi culture asina kala aduda mafam amakanba sukna mak ngamlaroidra humiliation gi khongchat ki wahang kaya gi paukhum oina adugumba dominant theater tradition adugi mayokta mayek senglaba lamdam asigi senglaba pumtop topa theater gi saklon ama kanhailal na thiba hokre mahakna mathang miyoibagi hakchang haibasigi kadaida theater na karamna lotliba achikpana thalaba mafamda theater na karamna lotliba pukning amasung awa chaina chaitheng duhatpiba marakta theater na karamna lotliba lining laishol inat yelhau furuki energy marakta lotibara aikhoi gi ching pat turel loya tamya da lotliba leptana thibagi khongchatta phangki mahaki theater mahakna aikhoi gi yelhau ngai gi mangam adugi kuyom manungda yamna hakchinna sangsinduna aikhoi gi native cultural life aduda mahaki theater phangki mahakna khangki theater di wa yamna hauna nganglaga amadi lulbu sathek sawung leithek lekoi tawdrabasu mibiki haksang ase lol oina wa ngangba tengthaba asawa nungsiba tukatchabaga loinana phongdokpa ngami haibase khangba ngamki madudagi kanailal ge theater da chaina haibasisu performance ama on khre tuminna leiba silence haibasisu theater gi lon on khre actor gi haksang ase puwari gi lamai da paba phangdrabasu miyobigi nungi maichak chaina kayagi tungna pham amasu oirakle lisingama chamapun humphumapun da lingkhat kiba mahaki Kalakshetra Manipur adugumba humiliation aduna anuba theater gi top lol ama sagalakre sengalakpa ngamkhre kanailal gi theater nainaba matamda western theater gi mityengdagi nainabasu yaroi Indian theater gi natya shastra gi paring pathaptagi nainabasu yaroi maramdi topa kanhailal gi theater gi masak ama oikhre kanhailal gi play performance mathang manau naina changshindringai mangoinana langthoklamba yadaba wafam amadi kanhailal gi lila khudingmak yengbagi mahau asi ayengba khudingmakna chap chana phongdokpa ngamdrabasu awaba saireng ama paba tarubagi mahau amadi loina phangba ngamgani mahaki play performance sing asi anauba experimental theater gi khongchatta miyamna lakshinbada waraba ayauba experimental play kayasu yauki miyamna khangba ngambagi changna yamba play kayasu yauki mahaki theater gi maramchat asi aikhoina wahai pareng amana hekta define tauba takpa haibasisu oithoktabani adubu kanhailal gi play sing yenglaga awawari ama taruba awaba saireng ama tarugi mahau asimadi soidana fangani maram aduna kanhailal na mahaki lila sing asida anauba modern tragedy ama saktalakpa amasung anauba tragic consciousness ki mahau pining kribra haibasi achuba wahang amane aikhoina mahaki theater da karamba pendaba awawari personal tragedy miyam ki chaina saitheng social marginalization daily suffering of common people asi mahaki anauba tragedy amagi sakta nungba apamba duni haidaba khakngamloi mahakna mahaki theater na anauba miyangi achoba awaba khangminnabagi maram ama phongna puduna chatni haibase khakkakpa yararoidaba amani Michangi awaba lairaba kayagi awabagi wari makhoibu otpiba naibibagi mayokta lakpa theater haibasida aikhoina post colonial theater haibasigi mityengdagi kanhailal gi theater su yengdaba yaroi matangsida ningsingba yabadi post colonialism haiba asimakti post modernism gumba natte post modernism na literary movement ama oiriba modernism ga mari lainai aduga post colonialism haibasimakti 19 suba amasung 18 suba chahi chagi matamgi political phenomenon aduga yamna chawna mari lainai hairiba matam asida European leibak singna mapangal shonba leibak singbu khudum chanduna makhoigi loilam onthokkhibada India amasung Manipur su makhoigi loilam oikhi adugumba loilam mapu sing adugi manungda British kangbu sing asina mangjil thaba leibak oikhi India amasung Manipur dadi British ki makhada loilam oikhi masigi colonization gi
kanba safu asina art da literature da chauna sokhanba ta natana aikhoi gi punsi mahing pumbada su lol culture da su chauna sokhanki British haibasina khwaidagi chawkhatlaba makhoina chawkhatpagi lambi pumnamak sembibani haibasida ngasi su Indian singi kokta machu sangduna kokpa ngamdana leiri kuina mikha polak laba leibak singda masa mathanta phenomenon ama oina ahan lanjaw gi matam dagi hauduna decolonization ki process ase tapna haurakhe India da lising chama pa nifu tereta British na India thadokhe India Manipur su ning tamba phangkhe maram aduna India da art amasung literature da anti-colonial text amasung post-colonial text haibasi yamna maru oirakhe anti-colonial drama haibasi yamna maru oirai anti-colonial drama haibasina colonialism gi mayokta hakthengna singnabane singnaba asida mathauna leina colonial rulers singi thawung kaya chapchana mayuknaduna criticize tawre aduga post-colonial text natraga drama asidana makhoigi loilam sasana loikraba matungda amuk hangatna yengkhattuna amuk hana reinterpret tawrakpa asini post-colonial theater gi matam asidadi British rulers singna chatkre makhoi leitre mipung khudingmak safare aikhoi ningtamle aikhoi gi hainingba criticize tawningba colonial matam gi thawong pumba haiba ngamle adubu post-colonial theater gi chap chaba mathaudi colonial period adubu hangatna yengkhattuna makhoi gi thawong aduda chap chaba mityeng thamduna fazin punsinduna analyze tawba criticize tawba makhoina akhoi gi miyoi singbu makhoi gi imperial power aduna exploit tawba adu khaktada mityeng thamba khakta natri post-colonial drama na kanna mayok naraklibadi colonial matamgi exploitation ga chap manaba saktam ama ngasi chatharakpa asomdani aikhoi gi leibak ki power pairiba singna ina khunba singna aikhoi gi mina aikhoi gi mibu exploit tawbagi mayokta changshinba theater bu hairiba post-colonial theater haiba term asina loina konsingani masigi mapongdok ase ngasigi blanket term oina sizinariba post colonial literature na makhoigi saireng da makhoigi fiction da amadi drama da mayek singna phongdokli ngasi maksathariba dominant power na dominant culture na amadi aikhoigi mina aikhoibu otpiba naihatpiba tuhatpiba masagi khanba masagi khudong chanabagi dabakta lairebabu sudatpa aigi kananabagi dabak mi amabu sizinaba mayam amada khwaidigi chawna sohaliba asina subaltern classing asidane subaltern classing haiba asi laireba kham thengba punsida lairiba sudatpiba namthebibina thallaba mahaki political right amatta phangdraba makhoibu namthabire opire khanglabasu hangatna lawba ngamjadraba kanglup sing asibane asumna subaltern class ki definition ase lower or oppressed groups in society who are socially politically and economically powerless haibani aduna hariba term asimakti Italian Marxist theorist Antonio Gramsci na ihana sizinaba hokibane aduna haisnam kanhailal gi theater nainaba matamda subaltern theory amasung post colonial theater gi mityengdagi nainaba yamna maru oi kanhailal gi theater na miyam ngaihak pothanaba amadi wari nungshiba ama linanaba pandam aduda semba natte mahaki theater na marginalized people gi awaba pendaba fongamdaba singnaba pumba theater bu mapangal kanba phongdokpham ama oina sizinnarakpani aduna Antonio Gramsci na semgatpa subaltern concept amadi mamaida Indian historian scholar amadi subaltern studies ki pioneer Ranjit Guhana mathang sandoklakhiba asimakti kanhailal gi theater ga yamnamak mari leinaba magi theater khangnanaba hotnabada yamna maru oi tasengna kanhailal gi theater na post colonial perspective amada cultural dominance ki mayokta kanna challenge tauba mahaki Pebet play na chingbadasu mayek shengna uba fangli Hi Pebet ayo ay saksi kayam hazai ha 하자크레다 이붕어기 샤가드디 베베 나까이르 무사이 타라 시게네 이붕어 나라라오 나리 파랭
ngang mong na phazai da ibu ngarao Shamu kaka, lili kaka, 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 shamu kaka. Hai Pebet Nangi nasasi karam cari ha Anong saran dabu onjira kubayay dabu hapaga amok hanggan amok hada hanggan hada hanggan hada hanggan gacha Masini punsi pampak kumhaywari ngasi taibang pampakta chena chongna sanari ngasi taibang pampakta chena chongna sanari